ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜꯁꯤꯗ ꯅꯍꯥꯟꯒꯩ ꯋꯥꯔꯤ ꯍꯥꯞꯇꯕꯗꯨꯒꯤ ꯃꯔꯝꯁꯦ ꯍꯪꯉꯦꯕ ꯑꯗꯣ ꯑꯩꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃ ꯂꯩꯌꯦꯕ ꯑꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯄꯤꯛꯏꯀꯥꯟꯗꯒꯤꯀꯣ ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯁꯥꯒꯤ ꯗꯨꯀꯥꯟ ꯑꯃ ꯁꯥꯔꯤ ꯃꯥꯁꯦ ꯗꯨꯀꯥꯟꯗꯨꯒꯤ ꯁꯥꯕꯗꯨꯒꯤ ꯁꯨꯝ ꯃꯥꯒ ꯑꯩꯒ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄ ꯇꯤꯟꯅꯔꯛꯄꯅꯤꯅ ꯃꯥꯒꯤ ꯗꯨꯀꯥꯟ ꯁꯥꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯀꯩ ꯈꯔ ꯃꯇꯦꯡ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯇꯧꯕꯒꯤ ꯊꯕꯛꯇꯣ ꯆꯤꯟꯕꯒꯤ ꯋꯥꯔꯤꯁꯦ ꯍꯥꯞꯄ ꯐꯔꯛ ꯇꯥꯗꯅ ꯍꯥꯞꯇꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ खर कोमे अदुगी सम कोमिंगाइसिदा वारी अरैबा खरा चैनल दा हाना मीना थारागा थमगिबा वारी लेदा इना हाप्तोक्तरगदी अदुम हंगेबा को कम कान हापक्तोइनो कमाय तौदोइनो ना अदुगी अइना वारी जे हौजिक खितंग कोमि कांदा अइना हापने अदु मयामदा कइनोमतगा हाइगे चैनल दा वारी थारकपदा को बोय दा इथोगा फोटो कापगा थारकपदो अदु तौगनोबा अदु तौदो रेकॉर्डिंग तौरकांदा यामना नुंगाइतबा हाइतारे अदुना टेक्स्ट फॉर्मेट तो इना इरगा थाबिरो टेक्स्ट फॉर्मेट इरदी कइनो वारिदो सेमटोक निंगबा दैदे हापनिंगबा मतंग यावरकांदा अदुम हापा अदुदि लौथोकपदो अदुम याइबा अदु नत्तबिदा फोटो दा इरगा थारकपदो कोइ हैंड राइटिंग की प्रॉब्लम हाइबदि थी फजे हाबिगे वानातबा कोइ अमना सुम फजना इरकपदो अखोइ येंगबा कांदा फोटो निना मयेक सेंगदबा खोतबा यावा थोएबा अदुना पाबा कांदा नुंगाइतबा अदुना वारिदो थारकदबा मियोइसिंग यावबिरगदि टेक्स्ट फॉर्मेट तो इना इरगा थाबिरो चैनल के व्हाट्सएप नंबर दा दम थाबिरो व्हाट्सएप दा दम इरगा अदु सिगी मखा ताबजेदि ngasijo subscriber sing gi marakta-gi ichal amakhakna tharakpa wari ama mayamda khudol tamjage taminasi Langlen lairava imungda pokpa machin mukpa marigi manungda mahakna ani subini mahakki mathakta machi ama lei makhada mukpa ani lei mahakki mama asi matamgi matung inna chara hendanaba labukta peruk hekpa tharoi khunba khudit khappana chingba chali sahi khudingi mafamdubu koliba isorda laigi phi kathoknabani Noma Langlen gi mama aduna labukta chatpa matamda phi ado mahakna ururi mahakti karisu khaluba tawdana machagi oyange mahakna leiba sungamba nattabanina haina khanduna phi adubu khungattuna mayumda purakhi numitudagi mama do layong khangdana narakhi wakhal choiba horaktuna mimanadabi haibado oirakhi maiba maibi mayamna su yengle adubu hauzik phauba phattaduna leiri mapaduna magi nupido ngawraga leirabanina macha singduju bijadaba yadabanina singda uyanba chatli leibak thibadi mapadu amu uyanbada masalomda tutharakpadagi makutta nanbadagi makut yetto tatli makut tatlabasu sadaba yadabanina thabak subadi lepti macha singbu warsu wana thakli asumna makhoigi imung asi yamna natai sadaba maung amada leirami Langlen masasu imung manung mama mapa mokpa nupa anidugi khanbada mahaksu wakhal lainagom naki lambi sorokta chatpa horaki laikhaidagi lamlanduna chatpa horaki makhoigi sagaina tai singna mabu phajinnaba honai mahakpu phajinduna tumnaba guli thaduna mabu yumdagi thoktanaba honaki adubu noma nomagi anaba henjalaki matam khara adumna adum laiki mabu senabana mokpa nupa atomba adugi saruk oiki mokpa nupa ahandudi mapagi matung induna thabak suba chali noma Langlendo mabu senajariba mokpa nupa aduda hai janingi hai hekluso haiduna thadokraga mahakna imungda parapara changchinduna kampor ama masada injinduna masada kerosene haijillaga mai thaki matam aduda mokpa nupagi mamanaba ama laktuna mokpa nupabu kauduna changaki aduda imungda mai chakliba mai khu karibadu kari kino khanduna yengba chenchilakpada Langlenna leiramiba phibamdo ubada ki boy pakhat boy chenthok laktuna sumangda leiriba ising yawba baduldo
ꯄꯨꯔꯛꯇꯨꯅ ꯃꯩ ꯆꯥꯛꯂꯤꯕ ꯂꯥꯡꯂꯦꯟꯗ ꯍꯩꯖꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯃꯤ ꯇꯥꯅꯕ ꯂꯥꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤ, ꯂꯥꯡꯂꯦꯟꯒꯤ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯦꯟꯁꯤꯟꯅꯔꯛꯈꯤ꯫ ꯂꯥꯡꯂꯦꯟꯕꯨ ꯎꯕ ꯃꯤꯁꯤꯡꯗꯣ ꯀꯤꯗꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯂꯧ ꯁꯨꯅꯕ ꯃꯇꯝꯅꯤ, ꯑꯗꯨꯅ ꯅꯨꯄꯥꯗꯤ ꯑꯃꯠꯇ ꯂꯩꯇꯦ, ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯁꯨ ꯍꯤꯡꯉꯔꯣꯏ ꯈꯜꯂꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗꯅ ꯂꯝꯕꯤꯗ ꯃꯍꯥꯛ ꯂꯩꯈꯤꯗꯦ꯫ ꯂꯩꯇꯕꯒꯤ ꯄꯥꯎꯗꯨ ꯃꯄꯥ ꯑꯃꯗꯤ ꯃꯧꯄꯥꯗ ꯄꯤꯔꯤ꯫ ꯃꯣꯏꯁꯨ ꯂꯥꯛꯈꯤ꯫ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯆꯦꯁꯨ ꯂꯥꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ, ꯍꯥꯏꯕꯗꯤ ꯃꯩ ꯊꯥꯗꯨꯅ ꯄꯣꯠꯂꯣꯏꯈꯤ꯫ ꯄꯨꯡ 12-12 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯤꯉꯩ ꯂꯥꯡꯂꯦꯟ ꯄꯣꯠꯂꯣꯏꯕꯗꯣ ꯄꯨꯡ 5-6 ꯇꯥꯔꯦ꯫ ꯄꯣꯏꯅꯨ ꯂꯧꯁꯤꯡ ꯁꯨꯅꯕ ꯀꯥꯟꯗꯗꯤ ꯄꯨꯡ 5-6 ꯇꯥꯕ ꯍꯥꯏꯕꯁꯤ ꯃꯝꯂꯕꯅꯤ꯫ ꯄꯣꯠꯂꯣꯏꯕꯒꯤ ꯃꯩ ꯊꯥꯔꯛꯄ ꯍꯧꯔꯛꯄꯗ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯀꯤꯗꯨꯅ ꯃꯄꯥꯜ ꯑꯃꯠꯇ ꯊꯣꯛꯅꯕ ꯉꯝꯗꯦ꯫ ꯃꯩ ꯊꯥꯔꯛꯄ ꯍꯧꯔꯛꯄꯒ ꯈꯥꯛ ꯂꯥꯎꯕ ꯇꯧꯗꯨꯅ ꯅꯣꯡ ꯑꯗꯨꯝ ꯆꯨꯏ꯫ ꯃꯇꯝ ꯑꯗꯨꯁꯨ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯒꯤ ꯃꯊꯛ ꯀꯨꯞꯄ ꯖꯤꯡꯒ ꯑꯗꯨꯁꯨ ꯃꯃꯥꯡꯗ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗ ꯍꯣꯡꯗꯣꯛꯈꯤꯕꯗꯒꯤ ꯁꯦꯝꯖꯤꯟꯗ꯭ꯔꯤꯕ ꯃꯇꯥꯡꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡ ꯆꯣꯠꯁꯟꯕꯒꯤ ꯄꯣꯠꯂꯣꯏꯕ ꯌꯥꯈꯤꯗꯦ꯫ ꯂꯥꯡꯂꯦꯟꯕꯨ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕꯁꯤꯡꯁꯨ ꯃꯁꯥ ꯇꯨꯝꯂꯦ ꯍꯥꯏꯗꯨꯅ ꯅꯣꯡꯒ ꯇꯥꯕꯅꯦ ꯇꯧꯐꯝ ꯈꯪꯗꯅ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯍꯨꯏꯅ ꯂꯥꯡꯂꯦꯟꯒꯤ ꯇꯨꯝꯕ ꯉꯝꯍꯧꯗꯕ ꯍꯛꯆꯥꯡ ꯃꯆꯦꯠ ꯍꯥꯏꯒꯗ꯭ꯔꯥ, ꯃꯀꯛ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ, ꯆꯦꯟꯗꯨꯅ ꯄꯨꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯃꯪꯊꯣꯡ ꯍꯥꯡꯂꯒ ꯂꯦꯝꯍꯧꯔꯤꯕ ꯎꯟꯁꯥꯁꯤꯡꯗꯣ ꯄꯣꯠꯂꯣꯏꯈꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯏꯃꯨꯡꯗꯤ ꯑꯗꯨꯃꯛ ꯇꯝꯅꯩ꯫ ꯄꯨꯡ 11-12 ꯑꯗꯨꯋꯥꯏꯁꯤꯡ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯃꯛ ꯇꯥꯏ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯗꯣ ꯃꯤ ꯑꯃꯠꯇ ꯆꯪꯕ ꯉꯝꯅꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯇꯝꯅꯔꯕꯁꯨ ꯏꯃꯨꯡꯗꯨꯒꯤ ꯃꯤꯁꯤꯡꯗꯤ ꯂꯩꯇꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯛ ꯂꯩ꯫ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯇꯝꯅꯩ꯫ ꯁꯣꯔꯥꯠ ꯁꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯐꯈ꯭ꯔꯦ꯫ ꯏꯃꯨꯡꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯕꯗꯣ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯐꯤꯔꯣꯏꯗꯣ ꯏꯃꯨꯡꯗꯨꯅꯒ ꯂꯩꯇꯕꯒ ꯋꯥꯕꯗꯨꯒ ꯐꯤꯔꯣꯏ ꯁꯣꯟꯒꯗꯕ ꯃꯇꯝ ꯈꯔ ꯍꯦꯜꯂꯛꯑꯦ꯫ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯃꯇꯝ ꯆꯥꯅ ꯐꯤꯔꯣꯏ ꯁꯣꯟꯗꯦ ꯁꯥꯎꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯅꯨꯡꯗꯥꯡ ꯃꯤ ꯑꯃꯅ ꯆꯠꯄꯒꯨꯝ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯅꯣꯡꯃꯁꯨ ꯃꯧꯄꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯆꯛꯄꯜ ꯃꯊꯛꯂꯣꯝꯗ ꯃꯆꯦꯒꯤ ꯁꯛꯐꯝ ꯋꯥꯈꯜ ꯆꯣꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈꯠꯈꯤꯕ ꯎꯕꯗꯒꯤ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨ ꯀꯤꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯈꯤꯕ ꯂꯩꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯦꯛꯀꯣꯟ ꯆꯠꯂꯨꯕ, ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕ ꯍꯟꯅꯔꯛꯄ, ꯑꯣꯇꯣ ꯊꯧꯔꯨꯕ ꯍꯜꯂꯛꯄ, ꯑꯊꯦꯡꯕꯗ ꯍꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯜꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯒ ꯃꯥꯡꯈꯤꯕꯒꯨꯝꯕ, ꯒꯥꯔꯤ ꯈꯥꯝꯂꯛꯄ, ꯃꯤꯡ ꯀꯧꯔꯛꯄꯒꯨꯝꯕ ꯇꯣꯏꯅ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯍꯪꯂꯤ꯫ ꯃꯇꯝꯗꯨꯗ ꯐꯤꯔꯣꯏ ꯁꯣꯟꯗꯕꯒꯤ ꯇꯧꯔꯤꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯄꯥꯅ ꯂꯩꯇꯕꯅꯤꯅ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯑꯍꯜ ꯑꯃ ꯑꯅꯤ ꯇꯧꯔꯒ ꯐꯤꯔꯣꯏ ꯁꯣꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯝꯕ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ, ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤ ꯐꯥꯎꯕꯗꯤ ꯀꯩꯁꯨ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯒꯤ ꯃꯔꯛꯇꯁꯨ ꯋꯥꯔꯤ ꯍꯥꯞꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯆꯦꯅꯦꯜꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ꯫